ꯃꯌꯥꯝ ꯉꯁꯤ ꯖꯅꯋꯥꯔꯤ 25ꯁꯤ ꯀꯕꯣ ꯚꯦꯂꯤ ꯌꯣꯟꯊꯣꯛꯈꯤꯕꯒꯤ ꯄꯩꯁꯥ ꯐꯪꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯕꯣ ꯚꯦꯂꯤꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯒꯤ ꯂꯨꯄꯥ 500ꯗ ꯂꯩꯗꯨꯅ ꯑꯋꯥꯗ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒꯅ ꯊꯥꯒꯤ ꯀ꯭ꯔꯣꯔ 2-3ꯒꯤ ꯆꯥꯡꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯀꯕꯣ ꯚꯦꯂꯤ ꯃꯥꯡꯈꯤꯕꯅꯣ ꯅꯩꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯕꯣ ꯚꯦꯂꯤꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯕꯣ ꯚꯦꯂꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯣꯔꯦ ꯑꯃꯗꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯚꯦꯂꯤ ꯑꯁꯤꯅꯤ꯫ ꯚꯦꯂꯤ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯃꯌꯥꯝꯅ ꯑꯔꯤꯕ ꯃꯦꯞ ꯌꯦꯡꯅꯤꯡꯉꯒꯅ ꯁꯤꯗ ꯂꯩꯖꯔꯦ꯫ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯍꯥꯎ ꯂꯩꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄꯟꯖꯈꯤꯕꯗꯨꯅꯤ ꯃꯥꯔꯖꯤꯠ ꯖꯣꯔꯖꯤꯠ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯗ ꯃꯥꯔꯖꯤꯠꯅ ꯑꯋꯥꯗ ꯀꯕꯣ ꯚꯦꯂꯤ ꯄꯤꯒꯦ, ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯗ ꯑꯋꯥꯅ ꯊꯨꯡꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯊꯣꯛꯂꯦ꯫ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯕꯔꯃꯤꯁ ꯋꯥꯔ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯂꯣꯏꯔꯦ꯫ ꯒꯝꯚꯤꯔ ꯁꯤꯡꯅ ꯑꯋꯥꯁꯤꯡꯕꯨ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯐꯥꯎꯕ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯕꯒꯤ ꯌꯥꯅꯆꯦ ꯏꯅꯕ ꯃꯇꯝꯗ ꯒꯝꯚꯤꯔ ꯁꯤꯡꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯋꯥꯅ ꯁꯛꯈꯪꯕꯤꯔꯒꯁꯨ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯋꯥꯒꯤ ꯕꯣꯔꯗꯔꯒꯒꯤ ꯃꯔꯛꯇ ꯀꯔꯤꯝꯇ ꯄꯜꯂꯝꯗꯦ꯫ ꯄꯟꯗꯕꯒꯤ ꯃꯔꯝꯗꯤ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯏꯅꯕꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯁꯔ ꯑꯥꯔꯀꯤꯚꯦꯜ ꯀꯦꯝꯄꯕꯦꯜꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯗꯦ꯫ ꯄꯟꯗꯕꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯋꯥꯅ ꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯏꯅꯈꯤꯕꯒꯤ ꯆꯌꯣꯜ ꯈꯔ ꯂꯩꯔꯒ ꯑꯋꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯐꯥꯎꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯟꯖꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯒꯝꯚꯤꯔ ꯁꯤꯡꯅ ꯃꯁꯥꯃꯛꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯕ꯭ꯔꯤꯇꯤꯁꯇ ꯑꯣꯏꯅ ꯋꯥꯀꯠꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯋꯥꯒꯒꯤ ꯃꯔꯛꯇ ꯅꯤꯡꯊꯤ ꯇꯨꯔꯦꯜꯅ ꯕꯣꯔꯗꯔ ꯑꯣꯏꯔꯣ ꯍꯥꯏꯅ ꯁꯤꯂꯦꯠꯀꯤ ꯀꯃꯤꯁꯅꯔꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯖꯨꯟ 1826ꯗ ꯁꯔ ꯑꯥꯔꯀꯤꯚꯦꯜ ꯀꯦꯝꯄꯕꯦꯜꯗꯁꯨ ꯒꯝꯚꯤꯔ ꯁꯤꯡꯗ ꯀꯕꯣ ꯚꯦꯂꯤꯒꯤ ꯑꯋꯥꯡ ꯑꯃꯗꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ, ꯁꯝꯖꯣꯛ ꯑꯃꯗꯤ ꯈꯝꯕꯥꯊꯨ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯥ ꯊꯪꯕ ꯀꯨꯂꯦ ꯗꯤꯚꯤꯖꯟꯗꯤ ꯈꯟꯅ ꯅꯩꯅꯔꯒ ꯌꯥꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯋꯥꯒꯤ ꯀꯣꯅꯨꯡꯅ ꯁꯨꯡꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯍꯨꯠ ꯀꯜꯀꯇꯥꯗ ꯊꯥꯔꯛꯇꯨꯅ ꯃꯥꯔꯆ 1827ꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯗ ꯋꯥꯀꯠꯂꯛꯈꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯗꯅꯕ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯅꯕ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯒꯝꯚꯤꯔ ꯁꯤꯡꯗ ꯂꯥꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯑꯦꯐ.ꯖꯦ. ꯒ꯭ꯔꯥꯟꯠ ꯑꯃꯗꯤ ꯑꯥꯔ.ꯕꯤ. ꯄꯦꯝꯕꯔꯇꯟꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯜꯂꯦ ꯑꯃꯗꯤ ꯃꯣꯟꯠꯃꯣꯔꯦꯟꯁꯤ ꯑꯃꯗꯤ ꯔꯥꯎꯂꯤꯟꯁꯟꯕꯨ ꯑꯋꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯜꯂꯦ꯫ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1828ꯗ ꯎꯅꯁꯤ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯒ꯭ꯔꯥꯟꯠ ꯑꯃꯗꯤ ꯄꯦꯝꯕꯔꯇꯟ ꯑꯋꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯥꯛꯂꯝꯗꯦ꯫ ꯑꯋꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯥꯔꯆ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯤꯇꯤꯡ ꯑꯗꯨ ꯑꯦꯄ꯭ꯔꯤꯜ 1828ꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯦꯄ꯭ꯔꯤꯜ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯚꯝꯅ ꯂꯝ ꯑꯣꯟꯕ ꯌꯥꯗꯗꯨꯅ ꯃꯊꯪ ꯆꯍꯤ 1829ꯗ ꯑꯣꯏꯅ ꯎꯅꯁꯤ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯣꯟꯠꯃꯣꯔꯦꯟꯁꯤꯅ ꯑꯋꯥꯒꯤ ꯑꯔꯥꯟꯕ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯤ ꯑꯃꯗꯤ ꯆꯤꯠꯋꯤꯟ ꯔꯤꯚꯔꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯨꯔꯦꯜꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄꯦꯝꯕꯔꯇꯟꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯛꯇꯣꯕꯔ 1828ꯗ ꯑꯃꯨꯛ ꯑꯋꯥꯒꯤ ꯀꯣꯅꯨꯡꯅ ꯃꯦꯞ ꯑꯁꯤ ꯀꯜꯀꯇꯥꯗ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯆꯤꯠꯋꯤꯟ ꯔꯤꯚꯔ ꯐꯥꯎꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯑꯃꯗꯤ ꯆꯤꯠꯋꯤꯟ ꯔꯤꯚꯔ ꯆꯞ ꯃꯥꯟꯅꯕ ꯇꯨꯔꯦꯜ ꯑꯁꯤ ꯆꯤꯠꯋꯤꯟ ꯔꯤꯚꯔꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯂꯩ, ꯅꯤꯡꯊꯤ ꯇꯨꯔꯦꯜꯁꯤꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯋꯥꯒꯤ ꯕꯣꯔꯗꯔꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯦꯝꯕꯔꯇꯟꯅ ꯃꯦꯞ ꯑꯁꯤ ꯚꯦꯔꯤꯐꯥꯏ ꯇꯧꯗꯨꯅ ꯊꯥꯖꯤꯟꯅꯕ ꯃꯦꯞꯅꯤ ꯍꯥꯏꯅ ꯄ꯭ꯔꯨꯚ ꯇꯧꯈꯤ ꯑꯃꯗꯤ ꯑꯋꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯀꯃꯤꯁꯅꯔꯁꯤꯡꯗ ꯊꯥꯈꯤ꯫ 1829ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯁꯨ ꯑꯋꯥꯒꯤ ꯀꯃꯤꯁꯅꯔꯁꯤꯡ ꯃꯈꯣꯏ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯎꯅꯁꯦ ꯌꯥꯔꯝꯗꯦ꯫ ꯌꯥꯗꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯒ꯭ꯔꯥꯟꯠ ꯑꯃꯗꯤ ꯄꯦꯝꯕꯔꯇꯟꯕꯨ ꯂꯝꯑꯣꯟꯕꯒꯤ ꯊꯕꯛꯇꯨ ꯃꯈꯣꯏꯅ ꯃꯊꯟꯇ ꯆꯠꯊꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯗ ꯀꯥꯂꯦꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯣꯏꯍꯟꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯦꯞ ꯑꯁꯤ ꯌꯦꯛꯊꯣꯛꯇꯨꯅ ꯑꯋꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯦꯞ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯂꯝꯕꯨ ꯅꯤꯡꯊꯤ ꯇꯨꯔꯦꯜꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯈꯥꯔꯣꯝꯗꯅ ꯀꯥꯂꯦ ꯗꯤꯚꯤꯖꯟꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯅ ꯑꯣꯏꯍꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯒ꯭ꯔꯥꯟꯠ ꯑꯃꯗꯤ ꯄꯦꯝꯕꯔꯇꯟꯅ ꯕꯥꯎꯟꯗꯔꯤ ꯑꯗꯨ ꯐꯤꯛꯁ ꯇꯧꯈꯤ ꯑꯃꯗꯤ ꯑꯋꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯕꯨ ꯖꯅꯋꯥꯔꯤ 1830ꯗ ꯎꯅꯁꯤ, ꯃꯈꯣꯏꯅ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯅꯥꯁꯤꯡ ꯊꯝꯕ ꯍꯧꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯋꯥꯅ ꯒꯝꯚꯤꯔ ꯁꯤꯡꯅ ꯀꯕꯣ ꯚꯦꯂꯤ ꯂꯧꯁꯤꯜꯂꯦ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯂꯧꯁꯤꯜꯂꯤꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯒꯝꯚꯤꯔ ꯁꯤꯡꯅ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯃꯈꯥ ꯇꯥꯅ ꯈꯟꯅꯈꯤꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯀꯃꯤꯁꯅꯔꯁꯤꯡ ꯖꯅꯋꯥꯔꯤ 1830ꯗ ꯎꯅꯗꯨꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯋꯥꯒꯒꯤ ꯃꯔꯛꯇ ꯕꯣꯔꯗꯔ ꯑꯣꯏꯈꯤ꯫ ꯈꯪꯖꯤꯟꯕ ꯌꯥꯕꯗꯤ ꯀꯕꯣ ꯚꯦꯂꯤꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛ ꯀꯥꯂꯦ ꯗꯤꯚꯤꯖꯟꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯋꯥꯒꯤ ꯀꯣꯅꯨꯡ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯒ꯭ꯔꯥꯟꯠ ꯑꯃꯗꯤ ꯄꯦꯝꯕꯔꯇꯟꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯜꯀꯇꯥꯗ ꯃꯈꯣꯏꯒꯤ ꯗꯦꯄꯨꯇꯦꯁꯟ ꯊꯥꯔꯛꯂꯝꯃꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯦꯖꯣꯔ ꯕꯔꯅꯤꯁꯁꯨ ꯑꯋꯥꯒꯤ ꯀꯣꯅꯨꯡꯗ ꯐꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯑꯋꯥꯒꯤ
कमिश्नर ओइना हापुक्लम्मी मे 15 1830 दा गंभीर सिंहना अवागी कोनुंगदा नुमित निफुनी गी मनुंगदा निंगथी तुरेल गी नोंगचुक थंगबा सरुकता लैरिबा मी अमदि लम पुदिमकपु मणिपुर गी ओइरे हाइना हाइरक्की वफम असिदा मेजर बर्नीना अवा अमदि मणिपुर गी मरक्ता लान थोक्लनी हाइना किरम्मी कीबगी मरमदि मतम असिदा अवागी निंगथौ अदु फर्स्ट एंग्लो बर्मिस वार दा पोबगी महाक ngauduna चटके तौना लैरिबा मिसकनी मरम अदुना बर्नीना पेम्बर्टनबु अवागी कोनुंगदा लाकनबा बार्टोन पिरक्लम्मी पेम्बर्टनना चलमदना मखोइना लौरिबा डिसिजन अदु चपयुंगे हाइना लेपलमगदि काबो वैली मणिपुर गी ओइरमगनी अदुबु पेम्बर्टनना मबुक चेल सेंगबा हाइगदरा पंगबा हाइगदरा महाकना ngमगनी थाजदुना महाक अवागी कोनुंगदा चटलम्मी पेम्बर्टनना अवागी कोनुंग हेक यौबगा मेजर बर्नीना पेम्बर्टनदा अवागी कोनुंगी मीसिंग अदु वारी सानबा यादबगी मवोंग अदु ताकलम्मी असिगिसु मथक्ता पेम्बर्टन से मणिपुर गी चैंपियन ने हाइना अवासिंगना लौरम्मी मरम अदुना अवागी मिनिस्टर सिंगना पेम्बर्टन से यामना साथीना नुंगसिरमदे पेम्बर्टनना अवागी मेप अरानबदु लाली हाइना उलम्मी अदुगी मतुंग ताबदा मखोइना मखोइगी हिस्टोरिकल रेकॉर्डसिंग पुथोक्तुना काबो वैली से थाइनादगी मखोइगी ओइरे हाइना हाइरम्मी पेम्बर्टननासु काबो वैली से मणिपुर गी थाइनादगी ओरक्लै हाइना सांस की क्रॉनिकल अमदि मणिपुर गी क्रॉनिकल सिंग पुथोक्तुना हाइरम्मी चैरक असिदा अवागी मिनिस्टर सिंगना गंभीर सिंह लौथोक्तुना मर्जितपु निंगथौ हेनबसु हाइरक्लम्मी मरमदि मर्जित निंगथौनदि काबो वैलीबु मखोइदा पिथोक्लम्मी पेम्बर्टन सेप्टेम्बर 1830 दा अवा थादोक्तुना मणिपुरदा हलक्की पेम्बर्टनना चलुबदगी अवासिंगना यहौबसिंगदि काबो वैली से गंभीर सिंगना अमुक हन्ना लौसिल्ली काबो वैली से मणिपुरना थाइनादगी चाहि तरे खुंताकपु थोक्ट्रिंगैगी ममांगदगी मणिपुरगी ओइरे निंगथी तुरेल अमदि चिटविन तुरेल सी चप मानबा तुरेलनी ट्रिटी ऑफ यंदाबु इनबा मतमदा सर आर्किवल कैम्पबेलना काबो वैली से अवागी ओइनी हाइबसु यारमदे असुम तौना खन्ना नैनबदु मखा चथगी डिसेंबर 1830 दा मेजर बर्नीना अवासिंगदा निंगथी तुरेलना मणिपुर अमदि अवागी मरक्ता बॉर्डर ओइरो अवाना ब्रिटिशता पीगदबा सेंफमसिंग अदु कोकपीरगी हाइकी अदुबु अवासिंगना यारमदे महाकना ब्रिटिश सरकार दा रिपोर्ट तौरखी काबो वैली से अवादा पीदब तारगदि ब्रिटिश अमदि अवागी मरक्ता फ्रेंडली रिलेशन थंबा याररोय हाइना हाइरक्की महाकना थाइनगी अवागी लाइरिक्सिंग फकत्तुना थिजिनबा होरक्की महाकी थिजिनबगी मतुंगिना मणिपुरना 1475 ता काबो वैली लौसिनद्रिंगैगी ममांग चाही 35 गी ममांगदा काबो वैली से अवागी ट्रिब्यूटरी ओय हाइना हाइरम्मी मथंगदा काबो वैली से मणिपुरदगी तोंगानबा टॉप लम अवागी सरुक अमनी हाइना लौरक्की मखोइना खल्लिबसे काले डिवीजन दो ओरंबा याय अहुम सुबदा एंग्लो बर्मिस वार थोक्ट्रिंगैगी ममांगदा काबो वैली से अवागी ओरम्मी हाइबदी मर्जितना काबो वैली पिथोखिबगी मतांगदुनी मरैसिंग असिदा वारकपगिरा ngawbagira ब्रिटिश सरकारना मार्च 1833 दा ऑर्डर अमा थोक्लखी ऑर्डर असिगी मतुंगिना ब्रिटिश सरकारना निंगथी तुरेलना अवा अमदि काबो वैली गी मरक्ता बाउंडरी ओइगदबनी अचुंबा बाउंडरी ओइगदबनी थाजै अदुबु अवागी निंगथौगी माय येंगबिरगा काबो वैली से अवादा पिथोए हाइना हाइरक्की वफम असिदा मणिपुरना येतननबगी तंजा अमता पिरमदे खंजिनबा याबदी 1833 दा ब्रिटिश अमदि मणिपुर गे मरक्ता ट्रीटी अमसु इनाखी ट्रीटी असिगी मतुंगिना जिरीबामबु मणिपुरदा पिरखी वावसी ताबदा गंभीर सिंहना तुमिन्ना याखी महांगना हाइरम्मी नखोइना पिबीबनी नखोइना लौगे हाइरबसु ngम्मी अई नखोइना हाइरबदु यारे हाइना हाइखी वफम असिदा मणिपुर की प्रजा मयाम अमा थमोय सोकी असुम तौना जनवरी 10 1834 दा ब्रिटिश अमदि बर्मिस कमिश्नर सिंह उन्नदुना काबो वैलीबु अवादा पिथोखी मणिपुर अमदि नागा हिल्स हाइबा लाइरिक असिगी मतुंगिना मेजर ग्रांटना काबो वैली पिथोखिबगी गंभीर सिंहदा करी कंपेंसेशन पियो हाइना हंखी हाइ मदुदा गंभीर सिंहना चाहीगी ओइना लुपा 3,000 पियो हाइरम्मी असुम तौना जनवरी 10 1834 दा काबो वैली पिथोखिबगा लोइनाना गंभीर सिंहसु हार्ट अटैक तगी लैखिरमदे मदुगी मतुंग तारकपदा जनवरी 25 1834 दा काबो वैली पिथोखिबगी यानाचे लंगथवालगी कोनुंगदा इनखी मयामनदी खलंबा याय काबो वैली असेंगबा पिथोखिबदि जनवरी 10 अदुगा जनवरी 15 सिना करिगी मरु ओइरिबनो जनवरी 15 से मरु ओइबगी मरमदि काबो वैली पिथोखि हाइबदो मणिपुरना यारे योनखिबगी पैसा लौरे हाइबा इनखिबा नुमित्तुदगी अखोइना मरै येतपगी खुदोंचाबा खुदिंगमक थदखिरम्मी वारी असे सुपसिलगदि काबो वैली से अवाबु पेलहन्नबा ब्रिटिशना मणिपुरदगी लैरगा अवादा पिथोखिबनी मरक असिदा जवाहरलाल नेहरूना करमना यारमिबनो हाइबदा मुक येंगमिनसे इंडियाना मणिपुरबु लौसिनखिबगा लोइनाना ब्रिटिशना मणिपुरदा पीगदबा पैसासिंग अदो इंडियाना पीबा तोखे अमदि मणिपुरगी लंगी चयेनबा येंगसिनबसे इंडियागी मथौ ओइरमे
असुमतौना 1952 दा प्राइम मिनिस्टर जवाहरलाल नेहरूना कबो वैलीबु शांतिगी खुदोल ओइना अवागी सरकार दा पिथोकी खंजनबा याबदी इंडियाना कबो वैली पिथोकीरमद्रगसु कबो वैली से हानदगी ब्रिटिशना पिथोगा लैरबा सरुकनी अमुगना लौगे हायबदी लान थोकनी अदुबु नेहरूना पिथोकीबसे पार्लियामेंट गी अयाबा यावतना पिथोकीबने मपुंग फाना पिथोकीबना जवाहरलाल नेहरूगी मचानुपी इंदिरा गांधीना मार्च 10 1967 दा बर्मा अमदी इंडियागी मरता इनखिबा बाउंडरी एग्रीमेंट पिथोकिरमे मखाताबा वहंग कबो वैली से मणिपुर अमुक ओइखिद्रा हाइबदो अमुक येंगमिनसे कबो वैली से अवागी चाही 139 कनामतना अयेत्व पीदना ओइरगा लाक्लबा लम अमने लम असी मणिपुर अमुक हन्ना ओइगे हायरगदी लान थोकपा याय हुजिक लैरुबा एशियागी सिचुएशन असिदा इंडियागा चाइनागा मुक्नरिङै मरक्सिदा इंडियागा बर्मागा लान थोकलगदी बर्मा असी चाइनागी सपोर्ट लौखिगनी मसी इंडियाना पामदे मदुना लान थोकपगी चांस से जेरोदा लै मरम असिना कबो वैली से मणिपुरगिदी सुंगोय ओइररोय